Sangaipro Leba Lyric Institution of Nursing Amadi Kaisampat Segarota Leba Caesar City Dental Hospital Kusam Naduna Lyric Institution of Nursing the Free Dental Amadi Eye Checkup Camp among asi pangthokre camp aduda ahal oiraba kaya yauna mioi chamri romna yengba lakhi bagaloinana lemna hidak langthak supi ki hairi camp aduga mari lenana Lyric Institution of Nursing gi principal G Priya Darsanina camp asi mid amadi ya naba mioi singda lemna layeng bada natana nurse amadi technician tamliba medical mahairoi singda shu practice tauna bagidam khudong chaba kaya supiri haike ngasi akoina pangthok liba koi habdi koi Lyric Memorial Charitable Society gi makhada akoina ngasi 19 November ko Saturday says akoina free dental and eye care camp akoi gi Caesar City Dental Hospital ga masung Dr. Helena Eye Care Camp ki mateng lawzaraga akoina ngasi pangthok sabani akoina pangthok iba camp sigi pandamdi nursing student oiriba leiriba koi gi community haita leiba mi singda akoina kanaba pibiba ade even angang singa su exposure pibiba habedi amma matam da heng moin mapanda toktana kotna practice song matam da su kitang moi da su mit na singna ba adugi matungina khoina mit habese maroina ngasi laibase am thengna matam ahan na su ayam boise aidi mit na ba mit yengak ta even akoi isamak so haire adna si myam se khoina lokhat laga even dental gi lokhala kana ba haitare ko lokhat laga sigi topics da khoina handaki ha moina khoina sum pangthok so sinjabani sinje langjabani sigi pandam ne khoina mi chamri muki changa thame ado dum lakko su lai leptana adai mayam se khudong sa ba lobina ba su haijaba ga loinana eminari ba mayam sige khoina moida motivation amasung support piba haitare ko adugi pandam da khoina ngasi khoina Lyric Memorial Charitable Society gi makhada sinjaba camp amani Bahuzana Sahitya Academy National Committee of India na chahi asigi oina tongan balamda singthaningai oiba thabak tawriba mioi singda piba mana singi manung chatna nurse ke sinfamda chokthaba naidana miyam gi seba tawduna lakibi Florence Nightingale Award 2021 fanglakhrabi Thongzudagi Thongam Binodini Amadi Thangmoibandagi B Amusana Anida Lemjaningai Oiraba Vedya Ratna National Award 2022 Kusinnarakle Award asi tha asigi tarahumdoida Garhwal Bhavan New Delhi da pangthokiba Ahum Suba Bahuzana Writers National Conference da Bahuzana Sahitya Academy ke National President Nala Radha Krishna Amadi Bahuzana Sahitya Academy Manipur State President Fanjobam Ranajit Singh na Kusinnarakibani Award asida shawl citation amati momento yauri Indira Gandhi na laikidaba adu kari maram gino haiba laibak pumbagi miyam na hena khangnarabani mahak na hinglingai matamda laibak asigidamag tawkhiba thabak singbu singthaba oina numit asibu rededication day haina pangthoktuna lakpani India kaibi yaroi haiba wakhalon adubu aikhoina tung inna charfam thoi haina thana chief minister oiramba CLP leader o ibovina phongdokhrei Manipur Pradesh Congress Committee na senduna India gi Prime Minister Oirambi Indira Gandhi ki chamagan manga suba mapok kumon thoram pangthokhrei BT Road ta leiba Congress Bhavan da pangthokhiba thoram aduda CLP leader o ibobi AICC gi Steering Committee member ge khangam Manipur Pradesh Congress Committee gi President K Megachandra adna athoiba mithunglan sing oina sarupya kibagaloinana MLA Singh ex-MLA PCC office barrier PCC members amadi Congress workers singna sarupya ki National rededication the national unity gi damukta observe tawjabane Indira ji na hingi matamda or maana laitrabasu kari marungi mang laiki no haibis mayam ne kana khanai bani adra maana pibim ba magi contribution dunani gasi bharat kumbada wakni ekta divas haidna national rededication haidna congress ki karmi kuno mangna से इंदिरा जी की लाइकी सामगा मंगारक सुबा गुमोन पालन से तौजरी बनी इंदिरा जी की अपील दी तौगनु भारत कायब सुया यारोय गोल्डन टेंपल द तौहिबा इंदिरा जी ने तौगनु नो यारोय हाइदना मिजोराम इज लिबरेटेड हाइदना ऑल इंस्टीट्यूशन मयाम जी MNF की फिरान जी कर फत तौ ममैदा इंदिरा ना अतोप ऑप्शन लेतबनिना भारत कायब यारोय हाइदना मांगा अकनबा एक्शन लौबदगी मिजोराम दा फाइरिंग शांति लेबा स्टेट अमा वरे
Manipur Science and Technology Council Mastech Imphal na Dr. Prabhavati Science Popularization Award chatliba chahi Englishangani kuni thoidagi hauraga piba hauragani hairi award asi Prabhavati Peace Garden Trust changangai uchekon Imphal na donate tawbani award asi da lupa lising tara citation amadi momento yauri science popularization through electronic media, science popularization through lectures, hand-on activities, etc., guiding students in the preparation of science model projects. Hai Hiram Singh asida haukiba chahi ahumda thabak pangthokpa Manipurdagi miyoi natraga science popularization activist natraga organization da khusanagani hairi thawai yauba singna award asigidamak mensilaba application form amadi mathau taba che chang sing December 12 ki mamangda master ke office ta pisilakadabani hairi application form master ke office natraga masigi website www.mastech.nic.in dagi download tawba yaragani hairi PHED Thobal Division na sinduna ngasi World Toilet Day ga mari lainana Swasthtaran haina mingthonba kilometer 9 sangba lamjel amasu pangthokre lamjel adu Faudal Public Ground dagi Khoirom Gram Panchayat ke Pradhan Kumar na lamthaki amadi Youth Development Committee YDC Khoirom ge Public Ground da lamthungpham oike ngasi ge Swasthtaran ga mari lainana PHED Thobal Division ge Executive Engineer Narengbam Livingstone na haikibada amam athengi khudong chaba launaraga lamhang da khong hambagi heinabi thadoklasi yumthong kuding da toilet sabirasi drain da fattaba thadok liba sing leptuna tinjang kaijang daba haksang faba miyoi amamam ohilasi haiba pandamda ngasigi toilet day ga mari lainana lamsang lamjen asi pangthokpani haike marathon race asi 8 kilometer ni koi fogel dagi lamtharaga koi yai pok korom do lusin geda bani hai ribat koi marathon race asi ki manung gi ba internet oi ba thim di kai na matom da koi lamang tumang da koi khong hamba gi haini bi thadolasi am mathengi khudong cha balora koi na lamang tumang da khong hamba adi open defecation to biru mayam se thadok piraga yumdong da koi gi toilet sabirasi sopit sabirasi aduga loine na koi na drain da kai da koi na overflow thadorei ba mayam sing asi koi control to minaraga sokpitta ulap thada minaraga adugumba jinjang kaijang da afaba hachang phaba adugumba nagrik ama india gi nagrik ama ohelasi habigi pandam da ngasi gi marathon race asi IAC gi team yaubire adigi sponsor to biriba sur hospital yaubire adigi muksu aduga loina koi pradhan jila parishad adigi punamak koi gi district sida lebiriba district official punamak yaujaraga ngasi gi marathon race asi sinjabani makoi sing adubu aina asugi matik nungai ba harau ba taya phongdok chari koi gi health engineering thobal gi site gi Amik Thobal District Center ki 18 Best of Amik ki preliminary round ngarang 18 November da Social and the Cultural Association Ground lamding elang bomlekai da pangthokre district asigi saisakpa amadi saisakpi singna Manipuri film isai ama amasung masagi apamba isai amaga saktuna saidamnake Khangapok sorok wangmadagi Laistrom Arun singna ahanba wangbal lamboi thongdagi Amrika sorok khaibamna anishuba amadi Khangapok awanglekai dagi Kangabam Sanathoi Mangangna ahum suba oina khankibaga loinana Thobal district tagi tongan ba miyoi singna katpa sel gi mana amadi momento piduna ikai kumnaba utke pangthokliba sangdanaba asida ningombam tomba amadi bisho chanambam amadi Himachal hidamna just sing oiduna pangthokki khangatlaba saisakloi ahum asina Thobal district ki mahut sillaga mathang tha December 19 da Best of Amik Grand Finale da saruk yagani loinana mai pakpa pinabiba oisanu haina Amik Thobal District Center gi Secretary General Singam Sailes Singna press ta thadorakpa cherol amana hairi Khongjom War Memorial Complex asibu masak thokpa complex ama ohenna samgat sagatna ba gidamag lengak na chahi khudingi lupa lakh tara khaktuna thamlagani haina Chief Minister Nongthongbam Birena phongdokhrei wafa masing asi Khongjom War Memorial Complex ta miyam gidamag nauna samgat sagatpa open gym ama sangaduna miyam da khusanabagi thoramda mahakna phongdokhibani Chief Minister na makha taraduna Manipur da leiriba aikhoi yumbu ngaktani Manipur asi aikhoi gi yumni khanbiyo mapal lamda drug faba khuding pauda yaurakpa khuding aikhoi gi yumdagi hekta oiramba sida yamna nungaite aikhoi gi furup asi khara henmalli hairaduna haujikpo kari watlibage leingak asina yum leitre yum sabiri cheng leitre cheng piri layeng naba paisa piri masidabu hena pamlibasi karino haina phongdokhe
Manipur the lace tanga like Kanam de Yumbu Atane. Manipur Yumbu in a country of Nga can the fire. Mekalaya the Manipurgi, Draka Kodana Karor, Amma Makaimuki, Draka Kodana mi Humpari. Quite the Kaidi will become Libra. Kokta Vene, Sochan Purdini. Kavodu over the Quidog the Pinging Bakan level. The guy became the Gangas in a way. The cookies are teaching my dog. How are you ring? One and Luyado. Menge skim Kariwalige. Yum later, Yum Sari, lying in electric, lying Hali Pashap, free the piri, sing later, sing free the piri. Karino over here in a palm, say. Here in a palm on the Tabusubiro, take out the biro, the Karikarino, Tauri, skim mayam, the local birona. Saradi Helandredana, Sakana. Siva the Dom Makoi, Narun, Mangi Mango, Mango, Manipur, Mangi Mango, Mango, a quick tradition, Tan Lady Harry. A Kushuza Kale was Sakar Pariba Kushu. A Sakar Pariba when getting here in the Tauragan Sakarji, Patti Harkadino. Electronics and Information Technology Ministry na Draft Digital Personal Data Protection Bill 2022 gi matangda wafam thamlak na bakhang halakli. Hairiba bill asina lebak asigi miyam gi personal data bu digital da onthoktuna legal framework amaga loina na hangdokadori. Hairiba bill asina miwi amamam gi masagi oiba information sing ngak senduna thambaga loina na logi oiba thabak singda sijanagani. Miyamna bill asigi matangda fongdokningba amadi thamningba wafam khudingmak www.innovateindia.mygov.in da thamlakpa yagani haina ministry na khanghalakli. Assam Rifle na Tamenglong District ki manungda laiba di Khuiram gi naha singda sana khonnabada season naba potlam singgen thokre. Tamenglong District ki Tamai Subdivision asi Chingilam oibaga loinana lambi fattabana maram oiraga chathok chasinda aduki mati khudong chade fibam asida naha singna sanabada changba potlam kaya gi award palai haithoi singthoiraba naha kaya asigi mateng pangba oina 22 sector IGR Iscom mijeng makhada Tamenglong Battalion na di Khuiram village ta project ama haudoktuna sana khonabada changba potlam sing mapung fana fanghannabagi pandamda hagdoktuna yenthokre. Prime Minister Narendra Modi nangasi Arunachal Pradesh ke Itanagar da Donyi Polo Airport sangakre hairiba airport asina Arunachal Pradesh ki ahanba Greenfield Airport oibagaloinana aying asa khudingmakta mathau pangthokpa yaba ultra modern facilities singaloinana sabani airport asigi maming Donyi and Polo hairiba asi numit amadi tha haibani. Chief Minister Pema Khanduna social media da airport asina Itanagar da lakpa miyoi singda khodong chahan bagaloinana lalon itik amadi tourism da chawkhat handuna state asigi Mitlonda maru eba thaudang lauragani haina fongdorakli. Yankai Humdai Suba International Film Festival of India IFFI Hayengdagi Gawagi Dr. Syama Prasad Mukherjee Indoor Stadium Talai Gauda Nungairaba Machu Kayagi Kumhai Galoinana Haudoknaba Sem Saba Loikre Kumhai asi Haudokpa Numitta Pangthokadaba Thauram Singidamag Akanba Mawngda Sem Sabagi Thabak Chathari Handak Chahigi Oina Pangthokadoriba Film Festival Asida Leibak Humfutara Mapangi Film Chaniga Marfu Utkani Dieter Banner na Direction Piba Austrian Film Alma and Oscar na festival asi hagdokani. Indian Panorama gi manung channa feature film kunmapan amadi non feature film taramapan utpagaloinana film chamaga marfu humdoina thoram asige saruk ama oigani. Panbayabadi Manipuri cinema na chahi yankhai mapung farakpaga iroinana Manipur State Film Development Society na khangatlaba feature amadi non feature film manga utkadauribani. Satyajit Ray Lifetime Achievement Award na Carlos Sauragi Spanish Film Director da khusinaragani. Haukiba pung kunmari da India na nauna miyoi chaunga yankhai taruk COVID positive oire leikidaba migi masing na tara taret ni fagalakpagi changcha da marfu tara nipan dasmek nipan sino apunba confirm case na koti mari lak nifu taruk listing humfuni pan chaunga yankhai humdo yaukre active case na listing taruk chatret marfuni thoi da hantarakle leina astamaram oiraga leikidaba migi masing na lak manga listing kuntra chaunga humfu tarani leina astagi nawa faduna discharge taukiba migi masing na koti mari lak nifu mathoi listing kuntra mathoi chama humfutara mathoini leina asdagi ngakthoknawa vaccine kapthokhiba punba migi masingna koti chani tara mapan lak marfu mari henkre malingi oina covid laichatna khwaidagi hena sokhalaba leibak singi manungda US na hanba India na ani shuba amadi France na humsubada leire awang nongpok state singi oina Assam na hanba Mizoram na ani shuba amadi Manipur na ahumsubada leire